Image PAODAM yang tabiri basungbu Yunam Anuradha Devinai Konuna Krumzade. Housing Maroiba PAODA. Digital Class Recording Studio Education Minister S. Rajena ngasi Dhana Manjuri College of Teachers Education Impal da hangdokre. Malam ge ahal ore basungi nume pangthong nakre. Kaksing lokshi sing kakpham amasung laifam longnong irelda tarpan kapaki tharam pangthokre. Loinana Prime Minister Narendra Modi na Swachh Bharat Mission to Urban 2.0 amasung Atal Mission for Rejuvenation and Urban Transformation 2.0 ngasi hodokre. Hause pausan no episode. Dhana Manjuri College of Teacher Education to Imphal da Digital Class Recording Studio Education Minister Sorokhaibam Rajena athoiba mitungoi tuna hangdokre. Studio asi hangdopaga mari lenana Minister Rajena haikibada COVID-19 pandemic na maram oiduna physical class ningtizana tawdabasida virtual class tawbuna hena khudong saba pinaba online class hangdongna bagidamak higher education department na hengba mieng changtuna ngasi ahan bagi oina college mangata digital class recording studio asi hangdok sabani makata na lemhoriba edit amade government college singda hangdok lagani Hill amadi valley dagi laidaba pangkhaigi makada leiba mahiro ising department khangatuna smartphone lising anirom yanthokre Chief Minister Sri and Birengi e-support scheme ge makada mobile phone ase yanthok sabani Dhana Manjuri College Teacher Education sida training phanglaba oza singna amok mahiro ising takbi tambi gadabana oza singna kathobaga loinana aphaba khunai amagidamak honabigani haiki Ngasigi Tharamdada Dr. Rangitapalli Waikhom IAS Director University and Higher Education Government of Manipur Sri T. Ozit Singh Joint Director Higher Education Amadi Srimati Akoijam Surodoni Devi Principal Dhana Manjuri College Teacher Education na Mathang Singna Mitunglen Singh Oiki Tharamdada College Sigi Teaching Non-Teaching Staff Amadi Teacher Trainee Union Singsu Sarugyaki COVID-19 license marak sida hokiba pung kumarida Manipurda mioi changlaga yangkai mapan nauna COVID positive oiba thena kre mioi ohum na lekhidre pungkham sida mioi lisangani tani pangkumathoi test tawduna COVID positive oibagi chang jada manga 10.3 yauki pandemic asi hobadagi ngasi pawda state sida COVID positive oiba migi masang lakh ama lisang kun chatret nipum doisu kre mioi lisangama chani pant yangkai nipana lekhidre Mioi laktaram doi lising ohum chatret nipum doina test au kre. Nakala maramda District Surveillance Officer DSO Kaksing Dr. Keso Moirang Themdage report ki matungina hokiba pungkun marida Kaksing District ta hangleba COVID testing center singda mioi kuntrama doi COVID test tawada mioi ama positive oiba thengna kre. Mioi sing adu lengang saliva testing center da kulumdoi Ziban Hospital na mga amadi ima hospital na mioi ohum test tawada lenga ke testing center da mioi ama positive oiba thengna kibani Malingi oina COVID positive oiba punba maseng koti kulumdoi lag niputarok leseng marpumatoi chamapan humpuni to yore masigi manungda mioi lag nipunipan subna yangkai taruk na laikidre naba phakibana koti kumatoi lag taramari leseng yangkai mapan sani marphumdoi shukre COVID pandemic asida malengi manungda positive case khwaidege wangba leiba USA na oiri lebak sida mioi koti mari langni phumdoi lising taramari chamri kunmari positive oiba thenakre India na case masing koti ohum la contrataret lising humputaru chatter sumna tare thengnaduna ani subada leiri amadi Brazil na case koti ani lak taramari lising kuntaret sumna Humbudra humdoi thengnaduna positive case masing yamna thengnaba hum subalebak oiri COVID-19 laisat asibu thengnanaba honabada sobathaudangka ama lawduna lagleba NIT da 300 bedded COVID center hangdoktuna laisat asi mayungnariba mioi kyabo treatment tawduna
lagliba Doctors for You D4U na Manipur ge tongan tongamba mafam singda koina satuna miyamda free of course ta COVID vaccination kaptuna lakpage sarukama oina ngasisu Tawan district ge manung channa leiba khangabo part 1 awang maning laikai Lukhoi Lampa Community Hall da anti-COVID task force Khangaboka Khusamnaduna Mafamba Aduki Mioi Chamaramda COVID vaccine Kakre CMO Tawal Amadi DFWO Tawal Dr. Memsage Makada Pangtokiba Ngasigi COVID vaccination Aduga Marilainana Timba Adubo Lusinkiba Dr. A Zoiritana Pongdokibada Doctors for You D4U asi Mumbai da leba National NGO Boeing Company na sponsor tawduna work tawani D4U ge coordinator Ranjaki Miang Makada ngasi phawbada D4U ge tim tara thongna khaidoktuna Manipur gi tongan ba mafam sing koina satuna miyoi lesing humbudra mathoi gi mathakta COVID vaccine kawkhre haina phongdorakhe Ministry of Home Affairs CR Division Adhuant Abonmai Hatkibagi Thobung Tokpo National Investigation Agency NIA na Tizanaba Haikre Amaromda Adhuant Abonmai Hatkibagi Matangda Imphal ge tongan ba Jeliarong na Kundaba Mapam Singh Mahabali Kabuikul Kakulong Jingmairong Kabuikul Sangai Pro Mezur Kul na Jingma Mapam Singh da Wakan Mipam Satakre Kakulongge wakan mipamda sarugya kibanupi amana pongdo kibada chathariba wakan mipamasi abon maibo tamthiba mihata hapabu yaningda pongdo pagaloina na mihad asige achamba wayal puthokpina ba wakan mipamasi chathabani haiki India ge Vice President Venkaiah Naidu lakpagi mangoina na section thorang lokhotpa oina ngasisu Imphal gi Jalan Crossing dage Boragali Nagampan amasung Kalibari ge area singda Imphal West District Police ge commando singna achat ok sing check tawbagi thabuk sathakre Imphal West ge HP Dr. S Ibomcha ge miang makada commando ge oshina lusing laga CTO Bazar Unina tathakiba thabakaduda punna mioi marufamanga verification tawke Nakalamromda Imphal West CDO ge atopa kangbo amana IBSD Tagyal amati Tagyal mayai laikai ge yum singda changduna search operation sathaki apunba yumthong chanirong ge mioi chahumlom verification tawbada bel da lebisu yauki mipa mipunggi paudi leite hairi State Employment Guarantee Council gi chahi lisingani kumathoi kunithoi ge hanba mipam ngase Hotel Classic Glandi gi Conference Holder Rural Development and Panchayati Raj RD and PR Department sindana pangthokre Tharomatuda RD and PR ge Assistant Secretary MS Khan Manipur University ge Retired Professor Y Mohindro GCP Adyaksha Amadi Department ge maro eba official singna saruyakhe Tharomatuda RD and PR ge Assistant Secretary MS Khan Mahatma Gandhi National Rural Employment Guarantee Scheme ge thabak singge progress khomang sok silapagaloina na thabak sigi damak center ge matik saba sampam pitharakle haina phongdoke Namin mangani ge Manipur khongsata All India Congress Committee ge Manipur ge Observer MP Jairam Ramesh ngasi Imphal da thunglakre MP Jairam Ramesh na Imphal da thunglabada Manipur Pradesh Congress Committee ge lusang basangna harawte yamna okay MP na pangmisingda pongdokibada State asida Congress Party ki lengak sasan amuk hanzil hanaba amadi Congress Party ki mapangan kangkhan hanbaga loinana lakkadarba jane election ki damak sam sariba sing yangsinaba ki damak lakpani haiki Manipur da law and order ba makuta paiduna seasoning ba mongda seasonai haina ngangnaramba adu mangda tasang na uwa phangle Manipur da ceasefire chanaribra natraga chanadabra haibadu Manipur Sarkar amadi Bharat Sarkar da miyam da khangam phamtho e haina Communist Party of India ge wangangloi RK Amosana ne demand tawri Party asigi irabot bhavan da pangthopa pamisanga unaba amada mahangna makhattaraduna pandemic na khamthengna wanaraba matam asida paliba BJP Sarkar asina miyam da ngahang ge oiba warep chanaduna leiri Center ga ceasefire tawnariba lalhoglob NNC and IM ge camp Manipur da leite hairaga aso camp kya dage lalhoglob asige miyosing na tholaktuna masang narakpa yaba miyosing phuba onaiba amadi tamthina hatopage thabak
lisang sitna satharagliba asida center amadi state sarkana tumina yenglibagi maram miyam da khangadabani radio amadi pause singda tatpa tawduna wazau ngangba khaktanadi Manipur gi law and order ngak pangamloi state sigi oiba law and order gi Manipur Sarkar da power pifam to e adubo center na hiramasida code thingzinduna Manipur miyam ge right maliba ase atuba matam da loishina bahonabiyo CPI National Legislative Council ge mifam hayengdagi hauduna Delhi da pangthok kadariba mifam asida Manipur ge housik oiriba law and order ge wapam puthokduna khanagane loinana abonmai mihat ki matang da semkhiba GAC na Changsila Pakhongsang Kudimakta CPI Manipur State Nasu Mapung Phana Sagotkani Haina Phongdoki BJP Manipur Pradesh ke President ODB Adhikari Mayum Sarda Devi ge escort Masen Khana China Bada Nomaina Kapada Amasokle Senariba escort police na phaga kre Nomaina Kapada ge Soktuna North Ewoshi ge Ras Medicity da Laikaniriba Mio Adugi Maming e Bimol Chandra Sharma Chahi Yankhaimari Apokpa Bir Chanda Kawi Naharup Tagine Maki Rifleman number na 9772 ni Mahaku Nomaina Kabliba Skoda Dugi Maming Tongen Tank Waite Letandagine Maki Rifleman number na 132000157 ni Dhanamanjari University ase North East India ge manungda khwaidagi phaba university amag orakani haina Dhanamanjari University ge Vice Chancellor Oriba Professor Nomaitem Rajmona Pongdokre Senate Citizens Forum Kaksingna Sanduna representatives of laws role Kaksingi Mipun Sangda Pangthokiba Malengi Ahal Oribasingi Numit Tauranga Loinana Professor Nomaitem Rajmona Dhanamanjari University ge Vice Chancellor Oirakpada Harautayamna Opaki Tharamda Professor Rajmona Mahaki Warol Bakatarudana Hai Manipur University Chahinipu Hena Sangat Sagakrabana Matik Saba University Ama Oire Adumoinama Dhanamanjari University Asidi Anuba Oibana Sangat Saga Kadaba Kaya Ama Lady Manipur Lenga ki Makada Sangat Sagat Page Tabak Ase Paikat Payabanina Atuba Matamda Kumang Sauksinna Saukhatpa Purak Pangamgani Khale Pongdoki United Nations International Day of Older Persons UNIDOP Kumzali Singani Kungi Team Pandemics Do They Change How We Address Age and Aging Amasung Kumzali Singani Kumatwigi Team Digital Equity for All Ages The Pangthokiba Tarum Aduda Professor Nomaitem Rajmohan Vice Chancellor Dhanamanjari University na Athoiba Mitung Nomaitem Nimai President Senate Citizens Forum Kaksing Hana Manipur Lengakta Minister Oirambana Tauramapu Amasung TS Domba Hana Manipur Lengakta State Minister Oirambana Akhanaba Mitung Oina Sarugyaki Taramatuda Senate Citizens Forum Kaksingi Mike Dege Professor Rajmohan Vice Chancellor Dhanamanjari University ge Maphamda Achamba Kudon Potpiduna Matung Tarakpa Tungi Punsida Hena Chakotpa Amasung Apaba Amadi Chakotpa Dhanamanjari University Ama Oihenba Honabada Mai Pakpa Oirasano Haina Yaipamangon Piki Malim Singh Bathungna Pangthongnariba International Day of Older Person 2021 Kaksing District Arung Kunauda Leiba HFAO Senate Citizen Home the Supangthokre District Social Welfare Office Kaksing Amadi Help for All Organization HFAO Anina Kusamnaduna Ngasi Pangthokiba Ahal Oiriba Singi Numeta Palantoromaduda SP Kaksing Victoria Yankom District Social Welfare Officer Kaksing A Commissioner ICFAO Secretary H Prem Kumar Additional SP Kaksing Yumnam Zoiras Project Consultant NGO Nando Soibam Unicom Chief Functionary LC Somendro Nirvana Foundation Chief Functionary Sobhana Sorokai Bump Hesi Kurai Chief Functionary TS Hera Lagpi Maitei IPOS Chingmarongi Chief Functionary P Root Amadi BMKS Chief Functionary Rasi Mukherjee Mathangsina Thoiba Mitunglen Toromapu Amadi Akhanaba Mitunglen Sing Oina Sarugyaki Taramadugi Saruk Amba Oina Ahal Oidaba Lamdam Adungi Ahal Chaniga Kunmarida Achamba Kudon Piduna Puning Togaki Loinana Ahal Chambaga Kuntrada Penchano Ina Lupa Chatruk Piki
ngasigi thoram baduda athoiba mi thungi warol pireduna SP Kaksing Victoria Yengkomna mahaki service area da thengnarakpa ahal singda chatharba thogdok wathok sing paudam laduna hai aikhoi ki lamdam ase mapan thongda phazaraka manungda de tin changliba lamdam amane ahal lamam kanba haibasina samaj asige chakhatpa oigadaribani haiki Council for Advancement of Rural Development Card Thawband Khetri Lekaina Sinduna Sitaram General Foundation Bangalore ge meng makada ngasi Remembrance of Ancestor All is made at the free hall game ge Thorampa ama Thobal Khetri Lekai da laiba card ge conference hall da pangthokre Thorambatuda Thobalgi Chief Medical Officer Dr. Wide Nokol District Health Society Thobalgi DNO Home Isolation Dr. Mbrakes Meite NYK Thobalgi DHC YP K Loketro Amadi TMC 1 number 3 gi ex-councillor P. Zitesona Athoiba Mitung Singh Oina Saruyaki Tharongi Sarukama Oina Athoiba Mitung Singh na Luchingduna National Youth Awardee Aduga NYK ge former district youth coordinator Oidamba Handakta Laikhidraba W. Ibohol ge photo da Laikatuna Ikai Khumnabu Utki Amadi Sarukia Kiba Al Oidaba Mio Ikunmathoida Card ge Maike dege Kambal Amamam Kudol Tanki Loinana Dr. Anina Lusangduna Sarugia Kiba Han Singda Sugar test Amadi BP test nursing Batobaka Loinana Lemna Hidak Lang Tak Sangsuyan Thoki History Society Kaksingna Itai Committee Kerzing Kubam Sangapa Committee Amadi Fertility Horticulture Cum Sugarcane Growers Cooperative Society Laifam Longnung Kaksinga Kusamnaduna ngase Kaksing Lokshi Singkak Phamda Ching ase Kakpada Soba Thodang Lobi Kiba Ipa Ipo Singh Maphamda Langban Haishoi Tamzaduna Lekhidraba Ipa Ipo Singh Dubo Ningsing Zaduna Ikai Khumnaba Utkre Losi Sangka Phamda Langban Haishoi Tamlabatungda Laifam Longnung da Lairiba Loki Irenda Among Langban Haishoi Tamduna Laifam Longnung Asebo Ngak Senduna Thambiramba Ipa Ipo Singh Adugi Mapham Dasu Ikai Khumnaba Utsake Ngasigi Langban Haishoi Tambagi Thoram Adu Kaksingi Khwaidagi Al Oiraba Chahi Chamaga Ani Suraba Mayang Lambam Omor Singana Lamsin Biduna Pangthoki Ngasi Pangthokiba Langban Haishoi Tamba Thoramgi Matangda History Society Kaksingi Secretary P. Rajana Pongdokibada Loksi Singkak Phamba Asi Metin Leitringai Matamda Aikhoigi Ipa Ipu Singna Yopak Gayanti Season Aduna Yamna Wana Sing Ase Kaktuna Loksi Patki Ising Karung Pata Chithabiramduna Madugi Mahina Ngasigi Mirona Jahan Biriba Adugumba Layuk Herba Ipa Ipu Singduna Maphamda Ikai Khunaba Uchaba Oina Langban Haishoi Tamzabane Loinana Laifam Longnung Asigi Loki Irend Asidasu Ekogi Ipa Ipu Sing Adugi Maphamda Langban Haishoi Tamzabane Haina Pongdoki September Gitang Kuntra Lamyanba Hijam Neta Irabot ki Chamaga Kunmanga Subambapo Kumok Numita Mari Lainana Kakseng High School 1984 Metric Batch na Ngarang Kakseng District Hospital Social Service Pangtoktuna Sitok Sendokre Kakseng High School 1984 Metric Batch na Thokpa Gerol Amada Batch Asina Leptana Pangtoktuna Lagliba Tha Ama Tabaka Ama Haiba Pandamgi Saruka Ama Oina Laibak Sigi Asingba Luching Purent Oidiba Neta Irabot ki Mapong Nimita Luching Basingbu Ikai Khunaba Amadi Haikal Leka Tamba Amadi COVID-19 gi Luraba Tampamasida Hospital Singbulu Nana Thambagi Pandamda Social Service Ase Pangthokpani Handagi Union Public Service Commission UPS in Alauba Civil Service Examination 2020 da Chamaga Marfusuwa Rengta Mai Palakrabi Padmaratna English School Kaksangda Lairik Tamlaktuna Class 10 ke parikha da Manipur Pumbage Makok Tarakhibi Waikhom Naidiabo ngase Padmaratna English School da Harautayamna Okre Maku Okpa Aduda Naidia ge Apokpa Waikhom Ibotombi Amadi Apokbi Moirang Themp Radhamani Shu Yauki ngase Kaksang Wairi Punjab Palum da Laiba School Asigi Auditorium da Pangthokiba Tharamduda Padmaratna English School gi School Management Committee के President M. Sanaton, Committee Asage Secretary Dr. S. Khogent, Hanage Principal K.H. Sundari Amadi,
School asigi principal and Britannia president members sing oina da ista phangki. Ngasigi tharamda school nge maiki dagi Waikom Naidia da khudol tamki. Civil service examination da mai palakrabi Waikom Naidia na mahangna mai pakna ba honarakiba amadi masida thengnarakiba awaba singi matangda wafam kya phongdonglamki. Lamdam sida lairiba pangmi sing aso apant ana e yarakpada MLA khumuksam Joy Kisana leptana chatharakpa angamba sel ge tengbang pibagi sarukama oina ngasi Impact TV ge video editor oiriba ningombam Zoni ge khongtek pada mateng oina ba singi tengbang pikre Bisum ningom lairakta laiba Joni ge yumda chatuna sen ge tengbang pibaga mari lainana MLA ke H Joy Kisana hai media lerambana Manipur picture basu asuki mati khumang sok silambane media na lenga ke asoiba opposition na logdaba thodang kya loduna makeup thon bada mateng pangle democracy sapaleba ga sida kanana chumba tawri constituency ke wang bada kari thabak chathari haibadu media na miyam da khangali mipum khudimang na media na loriba thodang ikai khumna gadabne loinana malemda iramdam Manipur bu sak takpada media na loriba thodang sida mipum khudimang na saugamina se hainasu MLA ke H Joy Kisana phongdoki da hizam irabo ke tamaga kumanga suba kumon tauranga mari leinana lamyamba irabo puning sangba oina ikop ningtholo thodam mamang laikai thodamna thodamba uwang mataba amadi thodam mamang laikai amadi ikop ningtho ipa ibungoge laibung social service tawbaga loinana lamyan pe irabo po ningsing u pambi sing thake Lok Janashakti Party LJP Manipur unit Hena Mapangan Kankal Hana Bagidamta Party asagi youth wing president ngasi hapkre LJP National President Pasupati Kumar Paraske yathang matung ina LJP National Secretary Ruchida Sarmagi uripok talaiba yumda pangthokpa tharompa amada LJP Manipur unit youth wing hablaklaba RK Rakesh ke appointment letter adu khusinaki Taramatuda Ruchida Sarmana High Party Aswo Hena Mapangal Kankal Hanna Bagidamagta Hablak Liba Youth Wing President RK Rakesna Party Asigidamagta Asowa Thogdank Laurakane Haibagi Thazabatham Lepongdoki Mamang Thagi Tang Kuntrage Anganba Ayukta 42 Tangdopan constituency ge Manung Chana Laiba Gamnom Bank More 1 number 2 da Laiba Yump Mangayamna Netazi Memorial English High School ge Office Maina Saki Badagi, Awaba Mayonaraba Imung Manungsingda J. Kong Saina, Maki Maiki the Gate Tint Mana, Nipu Nipu, Mateng Pankre, Loinana, Mai Chapagi Todoka Aduda, Lanai water tanker Singna, Mai Kanbada Mateng Panki Bagidama water tanker ge, Mewishing the So Sengi Mateng Panki. Awabataraba Imung Manuka Madi Natas Memorial English High School Singna. BJP ST Morsa Manipur Pradesh ke Vice President J. Kong Saina Awabat Taraba Imung Manung Amadi Netaji Memorial English High School Singda Lakpiduna Mahangna Tin Sing Mateng Pangbibada Harongna Pongdopaga Loinana Kong Saina Tauru Tauruba Tabak Thorom Singda Mai Papa Oiresanu Haike Nakalamaramda Mamang Thagi Tangkun Mapanda More 1 number 9 Langkichoy Vengda Leiba Pongminaba Machin Manau Adina Yungi Inkol Laibak Tobada Adiba Matamgi Bomb Tengna Badagi Kudakta Pokhairak Padagi Togdokta Laikidraba Imungdasu Ngasi J. Kong Saina Haktengna Satuna Imung Manungi Awabada Sarugyaba Kaloinana Mateng Pankre Prime Minister Narendra Modi na Swachh Bharat Mission Urban 2.0 amasung Atal Mission for Rejuvenation and Urban Transformation 2.0 ngase hodokre. Tharomaduda Union Minister Singh Hardip Singh Puri, Gajendra Singh Shekhawat, Prahalad Singh Patel, Kaushal Kishore, Bisheshwar Turu, MOS, Mayor Chairperson of Urban Local Bodies amasung Municipal Commissioner Singh Sarugaki. Taromaduda Wangang Bada Prime Minister Modi na Hai Kibada India bo open defecation free ohengani haina government lisangane taramarida lauktoki housing powder toilet crow tara hena sakre Swachh Bharat Mission Urban 2.0 ge pandamna city singbo garbage free ohenmani toilet sabana mama oibi sing amadi machanupi singbo khudong sadaba kya dagi kharadi safare
Swachh Bharat Abhiyan amasung Amrit Mission na lebaksigi miyambo chauthokjaba phawhalabani. Prime Minister Modi na makataraduna tawgadaba thabak ama leirabadi ikai khumnaba leirabani izat leirabani lebak amagi asasu leirabani amadi mama lebapu lamba leitraba nungsiba leirabani haiki. Ambedkar International Center da pangthokiba ngasigi tharam aduda Prime Minister Modi na wangangbada Ambedkar gi manglang su pankhi Sahar chawkhatpana amaga khenaba adu muthatkani haibasida Ambedkar gi thajabani. Khungangi miyoy kaya hena phaba punsi mahing phangani haba thajaduna sarda langnaribani hairiba miyoysing adu sarda thabak phanglabadi yai adubo makoigi khungangi punsiga changdamnarubada khudung sadaba mayam ama thengnarangani. Sar adubu lunana thamge harabadi Mari lainaba program gi street vendor sing amasung hawker sing yamna mangmar oi haiki. Hauzek arabada mareba pau amane bizari. Digital Class Recording Studio Education Minister S. Rajena ngasi Dhanamantri College of Teachers Education Imphal da hangdokre. Malam gi ahal oibasingi numi pangthongna kre. Kaksing lokshi sing kakpham amasung laifam longnung irelda tarpan kapagi tharam pangthokre. Loinana Prime Minister Narendra Modi na Swachh Bharat Mission to Urban 2.0 amasung Atal Mission for Rejuvenation and the Urban Transformation 2.0 ngasi hawdokre. Image PAODAM ngasi de matang ngasi da loijade miyang tabiri bisang ba amuka hana kurumjari.